Pausede yumpham oiba maroiba pau kharab de tawjari SOP ngaktre school class thklubadagi COVID-19 sandorakatra mipaina ba pongnare Manipur da COVID-19 da positive oiba miyoi gi masing nongma nongma ge antharakpadagi Manipur sarkar na matam kuina thingjinduna thamlamba school sing aibade arboy na class 9 dagi college phawba hangdoktuna lairik tamba hawankre masigi matungda handak class 6 dagi 8 phawba lairik tamba hawalle adobo mahiroi singba COVID-19 gi SOP ngak na lairik tambi dabadagi Leisabi amuk mahiroi sing da sandorakatra aibagi akiba phawnare Pausesen school khara da koina Chttuna yangsiluba matamda classroom amada mahiroi yankhai dagi marfu phawba laik takpi bagi thabak chataba thengnakhe phanamada mahiroi mari dagi manga phawba phamanduna COVID-19 ki SOP ngakna chatlamba thengnade loinana mahiroi sing marks upte loinana school authority ki maikai dagi mahiroi sing bo hand sanitizer sinhanba amade khosa amdok hanbagi thabak chathade COVID-19 laisa chanduroktu ki mamangda school singda laik tambagi mong aduga Jambanana jamla section dabagi mong da laik tamba thengnake oiriba phibam asida hojik COVID-19 ki anisaba straight lagliba asida school singda laik tamba chatpa mahiroi singda laichat asida ki ngakthoknanaba section tharangi tapak lokatrabadi laichat lasi sandorakatra aibagi akiba amasu phawnare Janims da MBBS amadi PDS tamliba mahiroi singi phifam tokpa thagi stipend pithokpidre Manipur Sarkar ki amata ngairaba Medical Institute Oriba Jawahar Nehru Institute of Medical Sciences Janims the MBBS tamliba lising ani taraganipan pes ki mairoi lising mairoi cham amade BDS ki mairoi yankhai ki thagi oina phanggadaba stipend ki senpam awjek phawba pithok pidana leire haire pause asina phangba pau ki matung inadi MBBS amasung BDS tamliba mairoi singi oina thagi oina lupa samanga stipend oina pigadabane Adobo lising ani taragani bandagi aunanga sibaw matam changna pifam thokba stipend ki senpham asi pithoktana leirakpani aire stipend ki senpham matam chana pithoktaba maramda lairaba imungi mairoi sing awaba mayoknare amaromda lising ni taramanga base ki MBBS amade BDS tamba loiraba mairoi singi convocation na sing pangthokpada mari lenaba authority na hone bibagi mhota mairoi sing sel khainaraga pangthokre aire Asigumba MBBS amade BDS tamnipa mahiroi sing thengnari pa khudong chadaba sing pifam thokpa stipend ki senpham matam changna pithok pidaba amade convocation na sing matam chana pangthok pidaba asina mahiroi sing ge moral anthanan bagi maram amu hele hiramasigi matang da Manipur ki minister and beren gi athoba mieng chngbiyu ainasu mahiroi sing na phongdorakle masagi nupi hatbani haiba nupa phabada pangbiyu ngarang Bisnupur district ki manung channa kokta tera khongsang pide leibar nongyai mayum Anis say kungatarit apokpa MD Jalaluddin Airba Mui Asina Masamaki Nupi M Balikabu Hatlaba Matungda Ausik Lotkhibadagi thiba khngdana leire Hariba Masamaki Nupi Hatpani Airba Mui Asi Thengnaba Yaurabadi Manak Nupu Police Station Amada Bibiduna Mak Fanana Pokonabada Mateng pangbiyu aire Hariba Nupa Asi Mahaki Nupi M Balikabu Hatoklaga Kwaktagi Islampurda Leiba Kaithelda Islampurda leipa laithel da garang nongthil pung amrum tabada sina phangkibane loinana khoisauna raba miyam auraktuna mihat pani aripa miyo asigi jom amade dukan jawna mai thakre tungda police laktuna control tawkhe makha tarakba atopa pau amadana ahum luksuba akhang kanbi mitai chanu award lan thokre Rapist sing belta thadolaktuna leire victim family sing akiba faore laikang na miyang chngbiyu nisikan Women's Against Crime WAC amadi saitheng web series na sinduna ahumluk suba akhang kanbi mitai chanu award lan thokre award asi da sel oina lupa lising tara sol ama citation ama yaure award asi sangai express pause ki mapu disi kan sapam nak katpane award asi Sarmchat pi khrapi nupi oibi ikai khumna pa manghan bi khrapi victim oigrabi nupi singda thauna hapu hoina katpane handaki oina nupi masa tarukte award asi pikhe Mamangda nupi masa taragani ponda award asi lan thokhe victim ohrabi nupi masa singi apokbide award asi donor oiriba disi kan sapam na khosenake victim singi apok pising da pendana victim singi apok pising na pendana ningamdana mathamo chokna kaptana majada thokiba thokdoki batangda wari likhe Tharamadu the Women Against Crime WAC thawai thakai khotingi puthokpa YouTube channel web series saitheng ki tarasuba episode sahi asigi jauksang thabal sena release tawkhe episode asi jauksang thabal da nupi ki oiba crime thoktanaba aikoi punna section minasi amade lekai ki mera pai club singna isa gi lekai ki crime thoktanaba thokthang lominasi aina miyam da pojel piba oina puthokpa episode ne aire
Thauram asida nisikan sapam President Organization asigi Chief Advisor Ngangom Kumar, former Director Prosecution Case of Honor Art and Culture ki former Director Dr. K. Sobita, Retired Headmistress State Teacher Awardee Nomai Kapum Ganga Devi, Retired Headmistress na Mateng Chit na Case of Honor Oike. Award lan thokladuna nisikan sapam na hai lamdam asida lepalaitan na nupi sing na Sarmchat pikibagi thautok thokle. Masi matung da thoktrapa mama mapa oibasing na masano pising bo. Section naba nupasing na su patabali sak asi chatanaba. Awaba taraba imung sing da makoy awaba da saruk yabu oina angamba kharadang mateng pangnembagi wakalonda. Kumza lising ani taragani pantagi leptane akwara si lanthokna katpane lakpane. Makhata na su sahi kudingi lanthokane. Gumza lising ani tara mangad amadi mamang kumza lising ani kunda thokiba yanglam PS ki manung chanbagi tawdok amade. Bora yangbi da thokiba tawdok asigi di rapist sing bel da thoraktuna leire. Jumthang nada laibani na kari fataba tawrakadagi aina victim family sing na mipaiba akiba faore. Laigang na miyang chanbi na apung hana pakatuna chapchana chaya pangbiyu aina victim gi imung manung sina pangtorake. Amarom da kumza lising ani tara ka mangad yanglam PS na konba mapamda thokiba sahi yangkai mangarom suraba Makhura thokpa amana wakal sumi mana drabe marol su thoktabi sahi taraga tar ulongi lechabi masa amada Sarmchat Chttuna Mirolhankhiba khngdre ki thokdok Laikannakhre ani subada bora yang bida kumza lising ani kunda thokiba sahi ni parlom tang hairibi nupi masa amada jumthang nana leiba nupa amana Sarmchat Chttuna ki thokdok ahum subada mai impal PS na konma mafamda sahi taraga tar ulongi lechabi masa amaba nungsinaba nupa na sela se aina kau thokraga pamana bisik jauna Sarmchat chatlaga hatoklaga hundoklambaki nonga amuk wakal tarakpadagi hospital da pukatun Laikannakhre matungda amuk Lotkhibadagi thawdokne mari suba thawdok kumza lising ani kunda thawbal PS ki manung channa thokiba sahi ni palung ki nupi masa amada bus conductor bus manungda Sarmchat Chttuna thawdok maga subada wangu PS ki manung channa laiba mafam amada kumza lising ani kunda sahi taragani thorum ki nupi masa amada jumthang na badal laiba juvenile oiriba nupa masa amana Sarmchat Chttuna thawdok taruk subada kumza lising ani kunda lamdai PS ki manung chana laiba mafam amada sahi kuntorak lumgi lechabi amabo chela se aina kauthoklaga Sarmchat chatlaga halaga hundok lambagi laiba paduna hingawbagi thawdok sing asida maraibak thiaurabi victim tarukta award asi lanthoke phibam jamna chokba jamna hena awaba imung taruk khangalaga lanthokibane imung manung sing asina thawdok tu thagi ngasi phawba ningba kaina thawai nungaitana khanjinduna iton ton thana leibam atau aduda makoibu kharadu orbasu thawna hapnanaba miyamna ikoi punung sibiri aibu wakal chawthokna hingjanaba maraibak thian bikra binupi masasing aduna mahimasing kan honaduna thawna laina tungdami ama oinanba honaduna akhang kanbi oin hingnanabi kidam lanthokpa award ni ainasu WAC ki maikadegi phongtorakle atopa pau amadasu numit mangani ki manungda sanatot misigi asengba langlalangjin puthokadabane KSA Impal East ki manung chanba khurai thangjam Laikannakhre Remsta MBBS manga sobat semester tamleba mairoi athokpam sanaton chingnaningai oibamongda mahaki Rems ke hostel de thawri yanduna siraga leirambagi thawtok Kanglaipak Students Association KSA na thamoi sokna nungaitaba phawi ain association asina thadorakpa serolangana phangdorakle serola sina ai mairoi asi kanagumba khran loktunarak atpo oiramgadra aina KS na singba poge matau karamna makut animak tungbunaraba mioi amana masa matanda thawri januna sigadoribano aibasi asabu wang am oire laibaki tungi asang bamioi oirakadoriba mairoi kya chingnaninga oiba mongda toina chibagi tawdok kya sahi khudingi thoraplipa asi laibak thibane laikhidraba sanatungi misi asida asigil asengba langla langjin athoba matamda mari leinaba khudimakna namit mangani ki manungda puthokadabane mahigi lamjenda hidanar liba asangba mairoi kya chingnaninga oiba mongda siraga leiramba hatok piramba sokhalamba kya tatana tholagdiba asi langla langjin puthokpa ngamdaba achauba asangsina sakmai yengnarbagi action lokhat pidabana oirakpani haina KSA na lawe sanatungi mesi asigi matangda achumba kwel puthoknaba imung manung amadi JSC na changchilakpa thabak thoramsingda saruk yagani amadi KSA ki maikedagisu mairoi kunai kanhanabi ku wakhalonda chapchaba khongthang lauragani aina serolasina phangdorakle nakala maromda Amotpa Esing thklubadagi ama sire tarana Laikannakhre Kolkatagi Manipur haiba mafamda ningthawkaba numitta sewagi Amotpa yawba Esing thklubadagi Bhubaneswar Das Labor Court Laikidre atopa mioi tara amana Laikannakhre Makhuisu KMC na piba Esing asi thklubadagi ni aina officer amana aige
मोसिनबगी अदु DL खान रोड द थोखिबनी आइना महाकना मखातना फोंदोखे असीब खुदिमक लाइबक थीबनी अखोइना सेक्शन थौरांग सिंग लौखटपग लोइनना यामना थुना सेमजिनबो खोनारे मफम सिंग अदुदा थकनरब इसिंग अमसुंग ORS na chingba pithakre aina official atana phangtokhe atopa pau amatana CBI na army officer taraga taret book toukhre Lieutenant Colonel Maga Jamna Army Recruitment Senja Thumja Taubagi Maralda Ngarang Thokapa Numita Mafam Contra the Thibo Humbaki Tabak Chataduna Army Officer Taragatarit Book Tokre Ningsing Bajai Sahi Kudenge Army Recruitment Asida Mapungwena Lieutenant Colonel Mosna Bagwan Asi Maruwena Chenaba Misakni Hairi Makoising Asiki Matakta Makataba Army Officer Kea Amasu Chenari Amasu Atay Civil Karanasu Chenari Aiba Kangbangamle Case asi Brigadier BK Purohit na FIR ama CBI da Laikannakhre thijin humjinaba hajakibane makha tarakpa atopa pau amadana anuba district singki ADC semriba phawba ADC election boycott tawgane demand committee Kamjong Perzon None amati Tamenlogi district marigi tongan ba ADC semdana atopa district ki ADC election tawba yaroi aiba demand committee on creation of ADC as Manipur na Imphal gi Singbairung Dalaipa Adim Sadi the Wakat Mepam Bang Thokre. Hiramasiga Mari Lena the Demand Committee on Creation of ADC S Manipur ki convener Simon Kamaina Hai. Perzon Kamjong None Amrit Tamenglok District Sing Asi Mamangi Sarkarna District Oida Lak Piramle. Adubo Chingi District Am Oibagimar Oiba ADC Adudi Auzu Papa Litre. Autonomous District Council Thambiu Aina Sarkar da Taksin Lakibane. Bharat ki Prime Minister amadi Manipur ki Chief Minister da CP duna khngdre Manipur ki CM nadi thamgani aibagi thajaba pirakhi adubo aibu zerol oina pidabana wakat mifam asi bangthokpane makhatana makhal makha kyagi khongjang sing sangsilakane handak lakadurba election asida autonomous district council election notification da singi district mari asigi tongan ba ADC thamnaba kidamak laukthorktrabadi singi district sing the election boycott tawgane district mari asigi ADC thambidrabadi ADC election tawba yaroi aina sumhana phangdokhe Arubita content sing asing maru iba pau khara asiba pau dam zariba Manipur local news YouTube channel amadi Facebook page asidagi yengbiri pupna mapathaga sari channel asina dum da kanarabadi subscribe to video basina subscribe to bir moloinana like and share to basu kawi kunu pnamapu amukana thaga sari